Lisi Priya Kangu Zamna, Hik Lau Tiang Taduna, India Masung Manipur Sarkar da Wahang Kaya Hanglagleng. Haujik Manipur da Togli Bakanglup ki Rang Asida, Awa Bamayong Nariba Pigliba, Nawasingi Tungi Punsigi Damag, Lutsing Basing na Karisu, Kanbidra Brahaina, Lamda Masigi Sahi Nauribe, Climate Activist Lisi Priya Kangu Zamna, Hik Lau na Tiang Taduna India Masung Manipur Lengaki Lusing Basing da Wahang Kaya Hanglagleng. Peace Committee Wangkay Kendra na Sinduna, Ngarang Imphal East ki Palace Compound da Laiba Government Dance College da Hangliba Relief Camp da Manipur gi Mathau na Maringjel Laibe Mamom ni hai na Lisi Priya Kangu Zambu taram na okre Manipur gi miyam na nahaki tung da lepli haiba banner makada Sahi nauribi Lisi Priya na climate activist ama oibada natana Manipur gi hauzik oiriba tangdu laita da phibam asida Mahang na lauriba thaudangbo singthara duna Relief Camp da laidiba miyoi sing amade Peace Committee da yauriba Club Kungani Thoigi mihut sing na Lisi Priya da lay pareng sibiduna amadi lay chayduna taram na okpaga loinana mahaki pungning thogot khe miyam na oklaba matung Lisi Priya na phongdokhibada ngasi miyam ga unaba phangjaba si yamna nungai adubu hojik lamda masida thokli bairang asina maram oiraga pikliba angang kaya lanjena duna relief camp sing da lairamba ubada pungning da yamna nungai taba made kapning basu fawi haina milu da pirang sintarakhe Lisi Priya na piroi na bawangang tawraduna Irang asina maram oiraga chahi naujaribe tungi yumbire loigadoriba mahairoi kaya mahai masing ningthina tamba phangdri hairaduna hik launa kablakhe masina maram oiraga makhoigi tungi punsi kari oigadage haiba tamba ngamdaba phibam amada lakle masida India amadi Manipur leingangna kari su khanbidabagum irang asi loisinaba honadriba karigino haina hangkhe climate change ka mari leina mahakna laiwa kaya da pangthokpa mifamsingi khudong chaba lauduna Malem gi miyam mamangda Manipur gi irang asida mitai singdi tasengna lande haina paudam khe mifam sing aduda mahak mitai furup ke ningol amani haina chawthokna masak takhi amade laiba kaya gi lusingba singa unaduna Manipur gi irang asi loisinduna santi purangna bohona bi yu haina su nolukpa wafam sing thamkhe loina na hauragliba tungi yumbirel oirakadori basinge punsi kan bi yu haiba wafam sing thamki haina su miyam da paudam khe Mahang na makatara duna Manipur da santi purang na bahona bada ay ko'y puna lanteng minaba change. Miyam na mahakpu sagot piba made nung si biba dage ngasi malem gi miyam na mahakpu sakhang biba ne. Aduna ay ko'y amatuay na punsin duna. Hingsa gi thawong sing ting na bahona minase. Ay ko'y kaptuna laytokada ba matam natte. Amataway na punsin duna yak na baga tiyang na ba mataw tay haikeng. Loina na imalay bang Manipur na yaifare kang laypang na yaifare hay ba kholaw sing miyam puna laung minakeng. Amaromda India amadi Manipur Sarkar na tawrakpa thabak thawong singdang penda ba phongdokladuna Lisi Priya na Manipur bu mahusagi tangdu laitaba punsi mahingda purangna ba Sarkar na honapam thoeng adubu ngasi fawbada laingaki maikidagi karigumba khongthang amata laukhatpa ude Manipur India gi saruk ama oirabasu India na ikhoibu makhoigi macha masuni haina khanbida bagum taude karigidamak mahi tamduna laigada banaha kaya lan asida yaholi bano haina hangladuna Naha kaya irang asida singsina ba honariba si sarkar na irang asi loisina na ba honadabagi achauba maram amandeng tunggi yumbire loigada ba naha kaya gi punsi mangkhiba sida sarkar na karisu khanbidriba karigino haina hangladuna Lisi Priya na haujik Manipur da thogliba irang asigi waroisina ma purakna ba India laingak no honagadaba ne lamdam asigi pikliba nawasingi tunggi maraibag tambang ngamdaba phibam amada lakleng masida sarkar na khudakta laukhatpam thokpa thabak sing laukhatpa matam oire Athuba matamda lamdam asida santi purakadabani haina maraibak mazatigidamak amade chahi nauriba pikliba angang na wasingi tungi punsigidamak Lisi Priya Kangu Zamna tengtha na wainana laingaki pungning singsinkheng ngasi Lisi Priya na maraibak pu nungsibagi ihul na lauriba thaudang sing amade mahang na thamoi songna tengtha duna Manipur bukan biyu haina phongdokhiba wafam sing taraga relief camp aduda lairiba mama oibi kayasu miludagi pirang sinthakeng Sahi nauribi Lisi Priya na hik launa kaptuna laingak ta hangkhiba wahangi paukhumda laingak na kari karamba thoksil na paukhum oina pirakpagi haibadu yengkhiba tare amaromda climate activist Lisi Priya Kangu Zambu thongju kendra gi manung chanba Imphal East District Basikhong Wangkhay Longman bida leiba Veer Hari Memorial Library kam Recreation Center da sinduna okpagi thoram ama su pangthoki haireng